Army na lawgadaba role se army si chumi mayam na hainari duni moidi instruction amagi matungi na chatkadaba neba army se the army si bu command tawriba army to the instruction piriba government to ni maru army di tasengri army neba army na makathabam ta tawya de army di masagi moida pirakwa order du pangko pada neba the army the order tawriba kangbu duna hojiki hariba post si phajana uraga army du season nagadau du da army du season naraga hojiki hariba mayam khaido khaijin tawduna group nagagi kuki gi maitei gi na khaido na bo hona basi tawraga hojiki du da yamna akiba amadi haijini ko sukuira basi noi sum chano be Nina Tinaba, Pilot, and Akomada, Masi, separate administration, Hagadra, Tonga, Manipur to the Kai the Bay, Manipur Lady Bay State, Adugo Manung, the Madu Atoko mechanism, Yamlaka, Agreduga, the Seno Manipur Lam to the Kashumango, Manipurimba later, the Nagazu later no, Mateju later no, Kukizu later no, Manipur to the Hariba, Adumba, Piva Mama Yam, the Live Activa Hitare, Lak Pasuya, Aduna Madugi, Akiba do. Thai Shang Madu Sulala Hining I delete. Adu Lak of the Ocean. And Hojek Hining idi Army the Hojiki directive Piriba, Army the order Toriba, central government Oigera, state government Oigera, Tauribaduna, Hariba consequences, my arms in Munna Kangaga, Michang Mikai Naiva Manba partisan or Tabakse, Masi Sum Taure Habese, I call Miam Sumanga Rabanina, Moi Madu Taude Haibadu Man that Ekoi Uhan Bamakakshang, Thai Shang. Tabang utpa chumna china panglaw lawbagi wa natabida aduna madu natragadi hauji hariba aikogi mayamna yam pamiba peace process da so apan ba oineba ana gamena hairina itatatra dialogue to bonatana upai letega chummeba peace kamaina langadagi hairagadi law and order ji hana maintain to da isam wani natra law and order si irang si leading kai kamaina peace porakani ana yum mai hek thariba gari mai hek thariba irang hek tawriba mi he haliba si sum tawringai di peace edu di suya yararoi and the yan hand the law and order she namdaba changi phajana control tobam changi ada law and order she phajana maintain tawna bohona bada army gi achover role lay mado yamna judiciously hagadra army do yam singna season avatare miyam ga thajana badu leitragadi thab amata oiroeba aduna maduda law and order she leirakanda ngasai phajana maintain tawrakanda kanglu masen se dialogue tawna ba haibado madu khwai maru oiba aduna tragadi hauji hairiba yamna khoina pamdaba consequence hagadra manipur si kai be abagi fibam da dum leba ai khoi di maitei ga sulai leimina bang amaro ai khoi di union territory ma tongana piro aina taliba kangbu siga haidi loina mo oiram da bai but khara di madugi movement du lere madugi mayok ta kanam tana atopa kuki gi pambai ai pamam da bai kuki mtna wa ngang su ngamdre ana ai khoi khaktani hujing masida e manoi hairi si lali ne hairi se atopa kangbu gi kuki marak ta gi e noi toidu lali madu oiroi he pikraba state manipur sida adu maina masen thugai radi yararoi haibadu kuki gi marak ta gi leader amatana matik cha haiba ngamdeba tasingnak moi mabung the leramba bhawda haibang ngamde lo yare adarbadi leiba posi ngasigi threat se yamna achoba reality amane ade manipur da leiba insurgency gi movement sengna haragadi naga gi su lei manipur maitei gi su lei leiri mayam si india dagi separatist move adu madu control tawno ba moina kuki du khulai wena season araga tawrei haiba post se government na yamna munna khangamgani adubna aina haijening badi haiba pose army sing sigi leiba role se phajana season nadragadi leibaki administration da mateng pangbraibu manipur thugaina ba lakpo oina leiragadi ngasai army da miyamna sawa hengalakani nungaitaba hengalakani pendaba hengalakani adorgadi moina tawriba effort punamaksi aremba tarakane ba adorgadi last da ngasai haipiri do sarkar da tainar kani mamde sarkar baiba kambu duna ithijana tawraktragadi manipur thugaina ba sarkar paibiri bra hairagadi sarkar da wansalaga charko kanda ekoi June 19 mamang da thokhrina assembly mai China ana adu bo mayam du thoktana ba laiba thodok singje macha oina tawragasu masidagi tamba yaba lesson du tamaga government sina tawbigadam ne phare ngarang chakhiba hujiki olong khulgi du loihre senapati gi du loiren laura cheba matungda muk tawrokta basu yare loihibasu oirasanu adorbadi masi smai tawrodi matungda kamai tawba yage gaidu moina muk khallaga tawhanninge ba aduna masi kari haitare hujiksu hanna hainari duni government leire aduga people ga government ka thaja naraktragadi democracy dadi langa suya yaroi aduna thaisena political propaganda vote ki kari ki kana ba tobuduna tongan ba moigre aduga policy matter da aduga leba kamai nga kani governance adui matang dadi Manipur gi government sina miyam gi ihul khangna
थबक तब अमा चंगे मियाम की हुल खंबसे चुमनगी ब्यूरोक्रेट ऑफिसर खरा अदगी मोइगी तानब मी अमनी हाइदी मियाम मरक्त सुयाव यावरक तो मी खरा दुना ngang अदुदा तौबंदी यारो हुजी गवर्नमेंट सु याम तोइ पलिबा डायलॉग है करिगी प्रोसेस तौद्रिनो हे होबदा पीस कमिटी में सेम ग्रेड मणिपुर इरांग होरकदा सेम की को अदु मीटिंग अमु फाउ तौबा ngamdana दुम लोशन की हुजी सु मदुगी प्रोसेस तु करिगी चथे मदुदा तोखरे न हुजी पीस कमिटी दु सेम दबा यादेब हन्ना सेमबियु काइसनु खोचनु तौसन तौरगा मियामगा गवर्नमेंट का सुम फाक लेनर कांददी सरकार दु यार ओयबा अदुना मदुगी दो खितंग फाक लेतनबा कम्युनिकेशन गैप तो लेतनबा मियामगा गवर्नमेंट का लेरिबा थाजनबगी मरीदो खितंग हेना सेशननबा तौबसे गवर्नमेंट ना तौहम थोई मधु थेंगमल्ले न खले होजितगी हेंजनखरगदी हाइचिनी ngasai माइबोना हाइबिखिबा मतमदुदा अखोय थुगाइरे नोय ना कांदा लेरिबे स्टेट गवर्नमेंट सि केमता तौगदौ मानदे हारिदो हाइरक्तबदी ओइसनु मधुगी कन्सिक्वेंस तो लाक्तबसु ओइसनु लांडिंग दे दुगा हाइबो पोतु तौकांदा होजिकी हाइदो चुंदि चुम अखोयदा अकीबा मधुगी थाजद्रे आइदि गवर्नमेंट तुगा मियामगा थाजनद्रे अना आर्मी सुदुंगाइरे आर्मी की लेरिबा मयाम मोइगी तोंगानबा इंटेलिजेंस लेयबा आर्मी की याम सेंगना अदुना मोइ लोइन खंगिनेबा अदुना मोइना तौरिबा थबक सिंगदो मियामगा थाजनबा नक्सनबा पुरकनबा तौबरोमदो अदोमदो होनबना फै नत्रगदी मियामना सुया यारक्त्रगदी मियाम से फोर्स ngakतना कंट्रोल तौबा यादे हाइबसे गवर्नमेंट सु खंगबा फै आर्मी सु खंगबा फै आर्मी से नोंगई पाइब को आर्मी ना फोर्स तो नमध अदो फोर्स ngakta namdhabadi yaroi military hunta mayam turi sidi yaroi aduna democratic country amada force na yam kana namdharaga mi control to boy se masidi asingwa policy natte na ekhodi lawe aduna hojiki hariba se government na su army na su phaje hojiki koi manipur da leptuna hojik manipur ke singi tapaki mafam sing da koi kapna ba hatna sunabagi sangsi khara makhai nemthara aduga singi mafam sing da leptuna mamang da चटलिबा थासी हुजु चटलिबा चही सिदा पामदब थोदोसी मैम अमा थोखरबा मतुंदा ngarang su ikoi senapati gi mafum amada ikoi gi army ga ikoi gi misam ga muknaba aduga gari sing mai thabna sing gi थोदोक मैम थोखरे तो ओइरली फिल्म से कमाय यंग पेबदा होय हुजिक ताकपिरिबदनि मसी अखोयगी तंपाक्तदी खजिक्तंबु फरबोय निंगे इरांग सिदी चही अहुम हेले हुजिक चथरे से अददा हाना मसी कांग अनि खाइगद्रा मैते ग कुकी ग तोरमे हुजिकती नागाजिंग किसो अनोबम यावसलागे हेना कॉम्प्लिकेटेड ओरे प्रॉब्लम सी खितंग सॉल्यूशन अमा लाकद्रा इना मयामना खनरिंगे दा सॉल्यूशन लाकबगी महूते हेना लुसलक पाइबदनि अदुगी मथक्ता अमु चिंगा ngasai irang si leptana chatharakwa mihar mipun kya chatharakwa yum mai thaba irang akhoi hoji khangnari sini aduna tawriba si yamna akhoi gi nungai taba thodok amadi oire tabada su nungai tre deibada su nungai tre akhoi da masi samna harabada laibak thiba haiba tare aduga thokriba thodok simakti hoji su ngasi thambiriba topic si ngasai gi public akhoi gi army ga si gi marakta muknabagumba ama akhoi si leirabra haiba simadi yam kuire khoina masigi khanar ise khana nainaba kaya da su haijakre ana army si tasengbadi sarkar gi law and order ngaknana ba aduga sarkar gi leiriba administration sinda mateng pangnana ba leibani thaisena army si thaisena lan taunaba kampu ne hariba paramilitary forces oiro assam rifle oiro khulai paiba kampu si tasengbadi civilian gi marakta moidi yamna toina leibagi darkar su oide adubu karim kanda yamna exceptional oiba abnormal circumstance la kanda di aikoi army gi mateng darkar le hen natural calamity thora di moi gi mateng darkar le adugum baduneba adubu manipur gi leiba fibam sidi yamna law and order gi fibam si manipur da kuina phalaktrabanina army mayam si kauthora ga ngasai hariba lo thugai ba kangbu haiba tare ne moi chingchi gi mathak ta namthana ba tawbane ba ada hausi laiba posi hariba army gi sigumba thawong si law and order maintain tawna ba sumna gi civil administration da mateng pang boina udreba karigumba khoi ji kang masen gi yamna sensitive oiba issue khara da leibanina kanglu ama da mateng pang ba khara partisan oiba haibtare ne misang mikhai naiba mawong man ba thawong si sum army da leiri ba si afaba thawakti nateba thai seng masi leram da basu yai army masama ki oina di adubu anyway aikhoina ubadadi army si aikhoi gi tawgadaba matang dana tawdaba tawloidaba matang dana tawba adungba man ba khara sum leiba sida thajana ba si sum leire leibaduna maram oidra ngarang thoi ba se khoina sum asengba thawdok tu makti khoina changaga yawrudram nina khangjadre khabar da pibe report ki matung ina di
hariba in Asian gi camp amasi Assam Rifle na question laga tham re haiba paw ma lakpadagi madu how far kara chumbra su yai chumba su yai khaliko adu maina tawbadu dagi miyam na horaktana madu tawba yaroi haidana tawbagi haunaruba naidana horakpa mob ki kari haitare iho amaneba haiba mob sina maram oiraga ngasai mai thaba khotpa gari ngri ate kai thoe adagidi army na madu mob tu namthana bohona bada atopa mi shokpa khotpa panba yaure sigi laiba yam thiba amadi lei akoi si any mob haibasi yam luba poni mob psychology haibasi di akoi taseng madu da reason da ngakta logic da ngakta chatlu haiba yabna te miyam gi ihong ni dana ana miyam gi ihong si namthaba kanda masagi hariba miyam gi yamna violent movement ama torokpa taraga di madu namthana bohona bada miyam da oina asu open nange adagi di akoi na main issue du divert tau hibe yab taseng mudi ngarang gi si akoi army sing duna madugi miyam gi ihog du halak padagi horak padagi moi gi gari meyam du asom da question dana kem to question na thamam badagi moi halakre haiba baudi yaure adi miyam gi ihog du na ngamgre haiba amarom da adubu madudi just horak pagi wani ada aina haijening ba ma khaktanga lei akoi miyam gi ihog se hoba matamda ngasai gi sigumba mob nina mayam na control to bosu ngam hodraga di maduna flare up toraga pam daba maikai rom da chat khibe ya ekhoina pamiba pandam duna ama oiraga ngasai violent oraba degi di miyam da onjal laga moina tiar gas kapa bule lathi charge to da sok pa pan ba sibe yaurone adu gi di pot to amarom da na kallam rom da chat khrneba ana sigumba si ngasai gi iho toriba kangbu sing duna su yari ge madu maina phaina chalaga haidi iho duna ekhoina pamiba pot tu phangbagi mahuta ekhoi da onjal dana counter productive oiba haigedra adu gumba film da lakpa su yai aduna yari ge violent movement City Tohaning, I could give Wadiko, Amoboy, Aduga, Tangai Padana Karigumba, Miyangi Hosi Tobataragadi, Yang Ihogi Lucing Biriba Singna, Mama Chumbiba, I could give Nate Chataba counterproductive, or Mawong the Chat Kitana Base, Honabiba, Matai, I don't say hi by Duni, Miyangi, Hora Kanda Kanana, Ado Loinamak Tony Hibasu Late, Aduna, I couldn't convey the government, Sumasidagi, Armina Su Parama, Kangarasano. Army ga miyam ga gi leinari ba marak si thaja na bada yumpham oiga da bani miyam na public na army du thaja raktra badi masai gi army du na thabak tawbada khudong chara roi masi army su khangam gani moi su moi gi intelligence mayam ama leijari aduna masi miyam na michang mi khai nai ba man ba thawong si thatoga miyam gi thaja ba se phangna ba hona ba se masina khwaidagi maru oina khali adna manipur sidi yamna apikpa state ni masida leiriba army si yamgraba army ni ana leiriba miyam siga army ga yengna bada army ne anything control to ba adu tawba ngamdri se kari gi no gai sine ba khoina hangning si da moina lana khanbe ade ba khoina hangning se khoi peace pam ba dai ne ba ana sigum ba sing si kari hai tare army authority na su aduga government ki authority na su miyam na su khanghaninge aduga afaba aikoigi kari hai tare understanding ama leiraga di communication gap si leitana ba aikoi chief minister ga haina dialogue na khwaidagi ama tangai ro pambai ne do dialogue to ya na khana ba ya moi adugi kari gi initiate taw daba ge aduna hojikti thabak taw ba se transparency haiba to afaba du su achumba du su tawbi tawri haiba du su khanghan biyo ba ada sum amamba da thamaga sum ama tawre khoi tawre na moi haidok pa ya daba leiram ba bu di ai ado ge di misunderstanding hengalakani aduna khwaidagi maru be di miyam na public na army da thaja ba mangai se Karigino have say, army sing the Kanbagi matam or a government Sumasi, seriously Kanbagi matam or a hajaning. Yes. Yam Pazavo from Ne Hosiclary, but Pibum Sida, army the Miam Gitazaba say, Mangtarli Basi, Kahindanaba, army site Sumasi, Honamoto, I have done. Makatabsi was also a bonus of Pazana Tamir Havatare, Lady Pibum Sida cookie sing na. Ki favor da ko ki army sing sina he ta bisang sang madona thabak tori aduga makhoi masige khogi kudam sing hargadi makhoi Nagagi misam sing hat kiba maite gi mi manghan kiba myamama to bu matam da army na kari gum action am ta lokhata ba aduga makhoi gi mi sholakpa aduga cookie sing dari changba yaro habagi makhoi protection piraga lei habana sig wa pam phone to le batare hujik oi review am sida khogi army na lori ba thodang sida koi misam ga army gi marakta pena da baji hen kalakpani army gi thobong da bias lai ba masat am taure habu wa phone ni miyam ngang na ribas hujai mot kamai yengbe army ki thawong hoi madu ai nga sai chu haja ke baduni army ki thawong si da miyam na chingnaba leire army ki thawong si khara michang mikhai naiba manba khara bias laiba prejudice lai dik moi gi ji yamna ai khoi gi impartial oidre hariba aduna adugumba
mawongsi sum chatharagadi afabadi oiraroi hujik maibona haibigiba wafamsi aikoi manipur da anoba government ama install torokpa matamda maitai amana chief minister ohelle kadagi kuki amana deputy chief minister ohelle naga amana deputy chief minister ohelle haibidi maitai kuki nagagi kambusi ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄꯗꯧꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯦꯕ ꯊꯥꯡꯒꯩ ꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯦꯕ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯁꯤꯅ ꯌꯥꯅꯔꯒ ꯃꯣꯏꯅ ꯂꯤꯗꯔ ꯑꯃ ꯈꯟꯖꯒꯗꯕꯅꯦꯕ ꯑꯗ BJPꯒꯤꯁꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯗꯤꯔꯦꯛꯇꯤꯚ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯥꯗꯒꯤ ꯍꯥꯏ ꯀꯃꯥꯟꯅ ꯈꯜꯂꯛꯄ ꯃꯤꯗꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯌꯥꯔꯦꯅ ꯃꯁꯤꯁꯨ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯔꯛꯇ ꯃꯗꯨꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯃꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯖꯈ꯭ꯔꯦ ꯑꯗ ꯂꯨꯔꯛꯏꯕ ꯄꯣꯠꯇꯤ ꯃꯩꯇꯩ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯅꯥꯒꯥ ꯑꯃꯅ ꯀꯨꯀꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯍꯨꯝꯁꯤ ꯌꯥꯝꯅ tongan tongana khaidokpadongna taureba adu eragadi ngasai manipurgi integrity kairoi na hairise masi almost kairabagumani hujik aikoina churachandpur da chakpa yade maitai amata kuki gi lamda changba yade kapopi yoba yade more chakpa yade similarly nagasu nagagi lamsingda aikoidi ngakanena laithokre kuki gi lamda mitop changba adu ai tauragadi aikoi hujik laiba posi manipur si machet masung ahum thongna kaire maibona di mari hai mari duna topa mo erambasu anyway adu maina aikoi si manipur pik khrabasi da kaibe yabagi possibility do leibase kairabani aikoi gi hujik leiba phibam sida di aikoi si samnadreb aduna masida sida army na logodaba role si army si chumi mayam na hainari duni moidi instruction amagi matungi na chatkadaba ba army si the army sibu command toriba army to the instruction piriba government to ni maru army di tasengri army neba army na makathabam to tobuya de army di masagi moida pirako order du pangko pada neba the army the order toriba kangbu duna hojiki hariba post si phajana uraga army du season nagadau du da army du season naraga hojiki hariba mayam khaido khaijin tawduna group nagagi kuki gi maitei gi na khaido na bo hona basi tawraga hojiki du da yamna akiba amadi haijini ko sukui rabasi noi sum chano webe Nina Tinaba, pilot, and accommodate Masi separate administration Hagadra. Tonga Manipur to the Kai the way Manipur gi lady by state, Adugo Manung, the Madu Atopo mechanism, Yam Lapa, Agreduga, the same Manipur Lamdudi, Kashumango, Manipuri, later the Nagasu later no, Mateju later no, Kukisu later no, Manipur to the Hariba, Adumba, Piva Mama Yam, the live activa Hatare, Lak Pasuya, Aduna Madugi, Akiba do. Thai Shang Madu Sulala Hining Idilate. Adu Lakta Division. And Hojekun Hining idi Army the Hojiki directive Piriba, Army the order Toriba, central government Oigera, state government Oigera, Tauribaduna, Hariba consequences, my arms in Munna Kangaga, Michang Mikai Naiba Manba partisan or Tabakse, Masi Sum Taure Habese, I call Miam Sumanga Rabanina, Moi Madu. Taude Haibadu man that Ekogi Uhan Bamakakshang, Thai Shang. Tabang utpa chumna china panglaw lawbagi wa natabida aduna madu natragadi hauji hariba aikogi mayamna yam pamiba peace process da so apan ba oineba ana gamena hairina itatatra dialogue to bonatana upai letega chummeba peace kamaina lan gadagi hairagadi law and order ji hana maintain to da isam samwani natra law and order si irang si leiring hai kamaina peace porakani ana yum mai hek thariba gari mai hek thariba irang hek toriba mi he haliba sum toringai di peace edu di suya yararoi and ihan hanbada law and order si namdaba ma changi phajana control tobam changi ada law and order si phajana maintain tawna bo hona bada army gi achover role lei mado yamna judiciously hagadra army du yam singna season abatare miyam ga thajana badu leitragadi thab amata oiroeba aduna maduda law and order si leirakanda ngasai phajana maintain tawrakanda kanglu masenje dialogue tawna ba haibado madu khwai maru oiba aduna tragadi hauji hairiba yamna khoina pamdaba consequence hagadra manipur si Kaibi Abagi Fibam da Dumleva. I could imitate a Sulay Minabong, Amaro, I could Indian territory, Tongana, Piro, and Taliba, Kambusiga, Hadi, Loinamo Oram the way I but Karadi Madugi movement later. Madugi Mayok Takanamtana, Atopa Cookie, give Pambay, I palm the way I could keep to the one Sungam. And I quite Katani Hujimasida, Emano Harisi, Laline Harise. Atopa Kambugi, Cookie Maratagi, and Noito, Lali, Madu, Oiro, Pick Rubber State Manipursida, and the minor Masen to Gary, the Yarroy, Haibadu, Cookie, Maratagi leader, Amatanamatic, Haibang Num Deb.
तसेंगना मोय मबुनिंग लेरंबा भावदा हाइबा ngamde लो यारे अदरबदी लेरिबा पोसी ngasiगी threat se yamna achouba reality amane ade manipur da leiriba insurgency gi movement sengna hairagadi naga gi su lei manipur meitei gi su lei leiri mayam si india dagi separatist move adu madu control tawnoba moina cookie du khulai wena season araga tawrei haiba post se government na yamna munna khangamgani adubna aina haijeningbadi haiba post se army sing sigi leiriba role se फजन सीजन नद्रगदी लेबाकी एडमिनिस्ट्रेशन दा मतेंग पांग्ब्रेबु मणिपुर थुगाइनबा लाखो ओइना लेरगदी ngसाइगी आर्मी दा मियामना सावबे हेंगलकनी नुंगाइतबे हेंगलकनी पेंदबे हेंगलकनी अदोरगदी मोइना तौरिबे एफर्ट पुनमक्सी अरेंबा तारकनेबा अदोरगदी लास्ट दा ngसाइगी हाइपिरिदो सरकार दा ताइनरकनी मरमदे सरकार पाइरिबा कांगबुदुना इथिजना तौरक्त्रगदी मणिपुर थुगाइनबा सरकार पाइबिरिब्रा हाइरागदी सरकार दा वनसलगा चारको कांदा एखोइ जुन 18 ममांग दा थोखरेना assembly mai chaina ana adugumba mayam du thoktanaba laiba thodok singje macha macha oina tawraga su masidagi tamba yaba lesson du tamaga government sina tawbigadam ne phare ngarang chakhiba hujiki olong khulgi du loihre senapati gi du loiren laura cheba matungda muk tawrktaba su yare loihiba su oirasanu adorbadi masi sumai tawrodi matungda kamai tawba yage gaidu moina muk khallaga tawhanninge ba aduna masi कई हाइतारे हुजिसो हन्ना हन्ना हाइनरिदुनी गवर्नमेंट लेरे अदुगा पीपल गा गवर्नमेंट का थाजनरक्त्रगदी डेमोक्रेसी ददी लेवांग सुया यारोय अदुना थाइसना पॉलिटिकल प्रोपेगेंडा भोट की करी कानब तौबदुना तोंगानबा मोइग्रे अदुगा पॉलिसी मैटर दा अदुगा लेबा कमाई ngaकनी गवर्नेंस अदुई मतांगददी मणिपुर की गवर्नमेंट सिना मियाम की इहुल खंगना थबक तब चंगे मैम की इहुल खंबसे चुमनगी ब्यूरोक्रेट ऑफिसर खरा अदगी मोइगी तानब मी अमनी हाइदी मियाम मरक्त सुयाव यारक्तब मी खरा दुना ngang अदुदा तौबंदी यारोय होजि गवर्नमेंट सु याम तोइ पलिबा डायलॉग जे करिगी प्रोसेस तौद्रिनो हे होबदा पीस कमिटी मा सेम ग्रे मणिपुर इरांग होरकदा सेम की को अदु मीटिंग अमु फाउ तौब ngamदना दुम लोइसनगी होजि सु मदुगी प्रोसेस तु करिगी चथै मदुदा तोखरेना होजि पीस कमिटी दु सेम दबा यादेबा हन्ना सेमबियु काइसनु खोचनु तौसन तौरगा मियामगा गवर्नमेंट का सुम फाक लेनर कांददी सरकार दु यार ओयबा अदुना मदुगी दो खितंग फाक लेतनबा कम्युनिकेशन गैप तु लेतनबा मियामगा गवर्नमेंट का लेरिबा थाजनबगी मरीदो खितंग हेना सेशननबा तौबसे गवर्नमेंट ना तौहम थोई मदु थेंगमल्ले न खले होजितगी हेंजनखरगदी हाइचिनि ngसाइ माइबोना हाइबिगिबा मतमदुदा अखोइ थुगाइरे नोइ ना कांदा लेरिबे स्टेट गवर्नमेंट सि केमता तौगदौ मानदे हारिदो हाइरक्तबदी ओइसनु मदुगी कन्सिक्वेंस तो लाक्तबसु ओइसनु लांडिंग दे दुगा हाइबो पोतु तौकांदा होजिकि हाइदो चुंदि चुम अखोइदा अकीबा मदुगी थाजद्रे आइदि गवर्नमेंट तुगा मियामगा थाजनद्रे अना आर्मी सुदुंगाइरे आर्मी गी लेरिबा मयाम मोइगी तोंगानबा इंटेलिजेंस लेयबा आर्मी गी याम सेंगना अदुना मोइ लोइन खांगिनेबा अदुना मोइना तौरिबा थबक सिंगदो मियामगा थाजनबा नक्सनबा पुरकनबा तौबरोमदो अदोमदो होनबना फै नत्रगदी मियामना सुया यारक्त्रगदी मियाम से फोर्स नाक्तना कंट्रोल तौबा यादे हाइबसे गवर्नमेंट सु खंगबा फै आर्मी सु खंगबा फै आर्मी से नोंगै पाइबको आर्मी ना फोर्स तो नमधब अदो फोर्स नाक्ता नमधबदी यारोय मिलिटरी हुता मयाम टूरी सिदी यारोय अदुना डेमोक्रेटिक कंट्री अमदा फोर्स ना याम कन्ना नमधरगा मी कंट्रोल तो बयसे मसीदी असिंगबा पॉलिसी नत्ते ना अखोइदी लवे अदुना हौजिकी हारिबसे गवर्नमेंट ना सु आर्मी ना सु फजना खंगफम थोए ना खले यस याम फजो वाफम दोनी हौजिक लेरिबा इशू सिंग असिदा डेमोक्रेटिक कंट्री अमदा सनगदबा नीति नियमदा मियामगी पावर मियामगी शक्ति मसक खंगबा दुगा मियामबु नमथदुना दुमक थंबना इंग तप्पा पुरकनी हाइबदुसु ओइथोकते हाइबनी याम फजो वाफम नियम मखा दाबजे